ꯊꯥꯗꯣꯏ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯕ ꯊꯣꯛꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯖꯒꯣꯏ ꯁꯥꯕꯁꯨ ꯌꯥꯎꯗꯦ, ꯃꯟꯗꯣꯝꯆꯥ ꯑꯃꯒ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯦ꯫ ꯊꯥꯗꯣꯏꯅ ꯍꯥꯏꯔꯦ, ꯏꯟꯗꯣꯝꯆꯥ, ꯉꯁꯤꯗꯤ ꯗꯨꯀꯥꯟ ꯐꯝꯕꯗꯣ ꯑꯩꯁꯨ ꯈꯔ ꯌꯥꯎꯒꯦ꯫ ꯃꯟꯗꯣꯝꯆꯥꯅ ꯈꯨꯝꯃꯦ, ꯍꯣꯏ ꯌꯥꯎꯗꯦ ꯍꯥꯏꯔꯤꯕꯅꯤꯅꯦ꯫ ꯂꯥꯏ ꯍꯔꯥꯎꯐꯝ ꯌꯧꯔꯦ꯫ ꯊꯥꯗꯣꯏ ꯗꯨꯀꯥꯟꯗ ꯄꯣꯠ ꯇꯝꯕ ꯌꯥꯎꯔꯤ꯫ ꯊꯥꯗꯣꯏ ꯌꯥꯝ ꯆꯝꯖꯩ, ꯀꯨꯝꯍꯩꯗ ꯊꯣꯏꯅ ꯄꯨꯛꯅꯤꯡ ꯆꯪꯗꯦ꯫ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯃꯈꯨꯟꯁꯨ ꯌꯥꯝ ꯅꯦꯜꯂꯝꯃꯤ꯫ ꯊꯥꯗꯣꯏꯒꯤ ꯂꯝꯗꯤ ꯀꯤꯌꯥꯝꯗꯅꯤ꯫ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯃꯩꯉꯥꯟꯗꯨꯗ ꯊꯥꯗꯣꯏꯅ ꯗꯨꯀꯥꯟ ꯐꯝꯕꯗꯣ ꯁꯥꯟꯇꯣꯁꯅ ꯎꯔꯝꯃꯤ꯫ ꯁꯥꯟꯇꯣꯁꯇꯤ ꯊꯥꯗꯣꯏꯕꯨ ꯎꯕꯗ ꯃꯤꯐꯝ ꯍꯣꯡꯗꯅ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯃꯃꯥꯟꯅꯕ ꯄ꯭ꯔꯦꯝꯗ, ꯏꯇꯥꯎ, ꯇꯨ ꯑꯥꯗ ꯗꯨꯀꯥꯟ ꯐꯝꯃꯤꯕ ꯅꯨꯄꯤꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯗ꯭ꯔꯣ? ꯄ꯭ꯔꯦꯝꯅ, ꯚꯥꯏ, ꯐꯖꯩꯕꯣ꯫ ꯄ꯭ꯔꯦꯝꯅ, ꯏꯇꯥꯎ, ꯑꯁꯤꯗꯤ ꯌꯥꯏꯕꯣ, ꯑꯩ ꯑꯣꯏꯅ ꯈꯪꯅꯔꯒꯦ꯫ ꯁꯥꯟꯇꯣꯁꯅ, ꯍꯣꯏ, ꯅꯃꯥꯏ ꯀꯥꯏꯅꯤꯀꯣ, ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯐꯪꯂꯦꯒꯥꯅ ꯈꯜꯂꯤꯀꯥꯟꯁꯤꯗ ꯀꯥꯔꯟꯗꯣ ꯇꯥꯔꯛꯀꯅꯨ꯫ ꯄ꯭ꯔꯦꯝꯅ, ꯑꯁ, ꯐꯥꯒꯤ ꯇꯧꯕꯅꯤꯗ, ꯑꯗꯣ ꯃꯅꯥꯛꯇ ꯆꯪꯉꯒ ꯃꯤꯡ ꯍꯪꯉꯨꯁꯦ, ꯂꯥꯛꯑꯣ꯫ ꯃꯈꯣꯏ ꯑꯍꯨꯝ ꯂꯥꯛꯃꯤꯟꯅꯕꯅꯤ꯫ ꯃꯃꯥꯟꯅꯕ ꯖꯦꯛꯁꯟꯁꯨ ꯌꯥꯎꯔꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ, ꯑꯗꯨꯒ ꯐꯝꯊꯔꯦ꯫ ꯄ꯭ꯔꯦꯝꯅ ꯍꯪꯉꯦ, ꯁꯣꯝꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ? ꯊꯥꯗꯣꯏꯗꯤ ꯈꯨꯝꯗꯦ꯫ ꯃꯥꯗꯤ ꯅꯨꯡꯁꯤꯅꯕ ꯑꯃꯠꯇ ꯊꯝꯗ꯭ꯔꯤꯕꯅꯤꯅ ꯃꯤꯅ ꯃꯤꯡ ꯍꯪꯂꯛꯄꯗꯣ ꯏꯀꯥꯏꯔꯦ, ꯈꯨꯝꯁꯨ ꯈꯨꯝꯗ꯭ꯔꯦ꯫ ꯊꯥꯗꯣꯏꯅ ꯏꯀꯥꯏꯕꯗꯣ ꯎꯕꯗ ꯃꯅꯣꯝꯆꯥꯅ, ꯊꯥꯗꯣꯏ, ꯑꯩ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯃꯒ ꯌꯦꯡꯉꯨꯒꯦ, ꯑꯩꯈꯣꯏ ꯑꯕꯦꯒ ꯂꯩꯃꯤꯟꯅꯔꯝමුꯀꯣ꯫ ꯏꯟꯗꯣꯝꯆꯥ꯫ ꯄ꯭ꯔꯦꯝꯅ ꯑꯃꯨꯛꯁꯨ, ꯀꯔꯤ ꯃꯤꯡ ꯀꯧꯒꯦ? ꯊꯥꯗꯣꯏ ꯍꯟꯗꯛꯇꯤ ꯈꯨꯝꯂꯦ, ꯊꯥꯗꯣꯏ ꯀꯧꯏ꯫ ꯇꯟꯖꯥꯗꯨꯗ ꯊꯥꯗꯣꯏꯒꯤ ꯃꯃꯥꯟꯅꯕꯤ ꯅꯥꯎꯕꯤꯁꯨ ꯆꯪꯁꯤꯜꯂꯦ꯫ ꯅꯥꯎꯕꯤꯅ, ꯑꯁ, ꯖꯒꯣꯏ ꯁꯥꯕꯒꯤ ꯍꯨꯃꯥꯡꯅ ꯁꯤꯔꯦꯗ, ꯍꯣꯏ ꯃꯥ ꯁꯤꯔꯦ꯫ ꯏꯕꯦꯝꯃ ꯅꯪꯗꯤ ꯂꯦꯝꯗꯅ ꯖꯒꯣꯏ ꯁꯥꯕꯒ ꯌꯥꯎꯗꯦꯅꯦ꯫ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯦꯝ ꯍꯣꯏ ꯐꯝꯕꯗꯣ ꯅꯥꯎꯕꯤꯅ ꯎꯔꯝꯃꯤ꯫ ꯅꯥꯎꯕꯤꯅ, ꯑꯁꯤꯕꯨ ꯀꯅꯥꯅꯣ? ꯊꯥꯗꯣꯏ, ꯑꯁ, ꯑꯩꯁꯨ ꯈꯪꯗꯦꯗ, ꯑꯆꯥꯄꯣꯠ ꯂꯩꯔꯒ ꯐꯝꯂꯤꯁꯤꯅꯤ꯫ ꯄ꯭ꯔꯦꯝꯅ ꯅꯥꯎꯕꯤꯗ ꯍꯪꯉꯦ, ꯅꯪꯗꯤ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ? ꯅꯥꯎꯕꯤꯅ ꯈꯨꯝꯃꯦ, ꯑꯩꯗꯤ ꯅꯥꯎꯕꯤ ꯀꯧꯏ꯫ ꯅꯥꯎꯕꯤꯗꯤ ꯃꯤ ꯂꯣꯏꯅꯕꯗ ꯀꯥꯏꯗꯦ, ꯂꯥꯡꯕ ꯄꯥꯝꯖꯕ ꯃꯤꯅꯤ꯫ ꯁꯥꯟꯇꯣꯁꯅ ꯑꯃꯨꯛ ꯍꯥꯏꯔꯦ, ꯅꯥꯎꯕꯤ, ꯅꯣꯏ ꯅꯇꯥꯁꯤꯗꯤ ꯌꯥꯝ ꯂꯦꯝꯃꯤꯀꯣ, ꯋꯥꯁꯨ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯅꯥꯎꯕꯤꯅ ꯈꯨꯝꯃꯦ, ꯃꯥꯗꯤ ꯃꯁꯥꯒꯤꯅꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯗ ꯍꯧꯈ꯭ꯔꯦ꯫ ꯄ꯭ꯔꯦꯝ, ꯁꯥꯟꯇꯣꯁ, ꯖꯦꯛꯁꯟ ꯃꯈꯣꯏ ꯃꯁꯦꯟ ꯍꯥꯏꯅꯔꯤ, ꯉꯁꯤꯗꯤ ꯉꯟꯇꯥ ꯆꯠꯁꯤꯀꯣ, ꯉꯁꯤꯗꯤ ꯂꯥꯏꯔꯨꯅꯤꯅ꯫ ꯖꯦꯛꯁꯟꯅ ꯍꯥꯏꯔꯦ꯫ ꯁꯥꯟꯇꯣꯁꯅ ꯑꯃꯨꯛ ꯍꯥꯏꯔꯦ, ꯑꯁ, ꯑꯩꯗꯤ ꯉꯔꯥꯡꯒꯤ ꯅꯨꯄꯤꯗꯣ, ꯊꯥꯗꯣꯏꯗꯣ, ꯑꯩꯗꯤ ꯃꯥ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦꯕꯣ, ꯃꯪꯗꯒ ꯎ ꯂꯩꯔꯦ꯫ ꯄ꯭ꯔꯦꯝꯁꯨ ꯍꯥꯏꯔꯦ, ꯑꯩꯁꯨ ꯅꯥꯎꯕꯤꯗꯣ ꯅꯨꯡꯁꯤꯕꯣ, ꯏꯔꯥꯡ ꯂꯥꯡꯖꯕ ꯃꯇꯧꯗꯨꯗ꯫ ꯖꯦꯛꯁꯟꯅ ꯈꯨꯝꯃꯦ, ꯌꯥꯔꯦꯗ ꯚꯥꯏ, ꯅꯨꯡꯁꯤꯔꯗꯤ ꯀꯣꯏꯅꯔꯣ, ꯐꯣꯟ ꯅꯝꯕꯔ ꯂꯧꯔꯒ ꯋꯥꯔꯤꯒꯗꯣ ꯁꯥꯟꯅꯔꯣ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯨꯄꯤꯁꯦ ꯀꯣꯏꯈꯤꯔꯣꯏꯍꯦ, ꯏꯁꯥ ꯍꯥꯟꯅ ꯃꯇꯤꯛ ꯆꯥꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅ ꯍꯥꯏꯅꯅ ꯅꯨꯡꯊꯤꯜ ꯄꯨꯡ 5 ꯇꯥꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯅꯥꯎꯕꯤꯒ ꯊꯥꯗꯣꯏꯒ ꯈꯔ ꯀꯦꯖꯩ, ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯕ ꯊꯣꯛꯅꯕ꯫ ꯅꯥꯎꯕꯤꯅ, ꯊꯥꯗꯣꯏ꯫ ꯊꯥꯗꯣꯏꯅ, ꯀꯩꯗꯧꯔꯒꯦ ꯅꯥꯎꯕꯤ? ꯉꯔꯥꯡꯒꯤ ꯅꯨꯄꯥꯁꯤꯡꯗꯣ ꯂꯥꯛꯔꯣꯏꯗꯣꯏꯖꯥꯠꯂꯣ? ꯊꯥꯗꯣꯏꯅ, ꯑꯁ, ꯅꯪꯁꯤꯗꯤ, ꯑꯩꯅ ꯁꯣꯝꯗ ꯏꯀꯥꯏꯗꯅ ꯋꯥ ꯐꯥꯎ ꯀꯟꯅ ꯉꯥꯡꯗꯗꯅ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯕ ꯊꯣꯛꯂꯛꯏ꯫ ꯂꯥꯏꯔꯣꯏ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯃꯤꯁꯨ ꯌꯥꯝ ꯆꯤꯜꯂꯝꯃꯤ꯫ ꯁꯣꯔꯣꯛꯀꯤ ꯃꯄꯥꯜꯗ ꯃꯤ ꯄꯔꯦꯡ ꯐꯝꯂꯒ ꯌꯦꯡꯅꯔꯤ꯫ ꯊꯥꯗꯣꯏꯒ ꯅꯥꯎꯕꯤꯒꯁꯨ ꯐꯝꯂꯤ꯫ ꯄ꯭ꯔꯦꯝ, ꯁꯥꯟꯇꯣꯁ, ꯖꯦꯛꯁꯟ ꯃꯈꯣꯏ ꯑꯍꯨꯝ ꯍꯧꯅꯔꯒ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯕ ꯂꯥꯛꯑꯝꯃꯤ꯫ ꯃꯤꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯅꯥꯎꯕꯤ ꯈꯣꯏ ꯌꯦꯡꯂꯤ꯫ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯄ꯭ꯔꯦꯝꯅ ꯅꯥꯎꯕꯤ ꯍꯣꯏꯅ ꯐꯝꯕꯗ ꯎꯔꯦ꯫ ꯄ꯭ꯔꯦꯝꯅ ꯍꯥꯏꯔꯦ, ꯑꯥꯗ ꯃꯣꯏ ꯑꯁꯤꯗ ꯐꯝꯃꯦ, ꯑꯗꯣ ꯐꯣꯟ ꯅꯝꯕꯔ ꯂꯧꯔꯨꯁꯤꯀꯣ꯫ ꯋꯥꯁꯦ ꯍꯥꯏꯅꯔꯒ ꯅꯥꯎꯕꯤ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ꯫ ꯖꯦꯛꯁꯟꯅ ꯍꯥꯏꯔꯦ, ꯊꯥꯗꯣꯏ, ꯑꯩꯈꯣꯏ ꯉꯔꯥꯡ ꯊꯦꯡꯅꯕꯗꯨꯅꯦ꯫ ꯅꯥꯎꯕꯤꯅ ꯃꯃꯥꯏꯗꯣ ꯌꯦꯡꯈꯠꯂꯦ, ꯑꯗꯨꯒ, ꯗꯥ ꯁꯥꯟꯇꯣꯁ, ꯁꯤꯗ ꯐꯝꯃꯣ, ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯁꯥꯟꯇꯣꯁ ꯈꯣꯏꯁꯨ ꯐꯝꯊꯔꯦ꯫ ꯁꯥꯟꯇꯣꯁꯅ ꯖꯦꯛꯁꯟꯗ, ꯚꯥꯏ, ꯅꯪ ꯑꯁꯤ ꯗꯨꯀꯥꯟꯁꯤꯗꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯨꯒꯦꯔꯥ? ꯖꯦꯛꯁꯟꯅ, ꯐꯅꯤ ꯐꯅꯤ, ꯑꯩ ꯂꯩꯔꯨꯒꯦ, ꯅꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯣ꯫ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯖꯦꯛꯁꯟ ꯆꯠꯈꯤ꯫ ꯄ꯭ꯔꯦꯝꯅ ꯊꯥꯗꯣꯏꯗ, ꯊꯥꯗꯣꯏ, ꯅꯣꯏꯗꯤ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯗ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ?
Thadoi kume. Aidi sabayam haiteda. Ngasi di lairunina yeng lagi na yaudra. Naubi ibani su yaugum sina adum yaudra. Jackson su asapo lergalai. Jackson na Thadoi se lokselo. Thadoi na sapo da loksele. Aduga makoi lai harabudu yeng yeng na asapot pun na saminari. Prem nare. Thadoi. Kai haige. Phone number amta pirak payakadra. Hairaga. Thadoi na phone number pirame. Number do Prem na save toksele. Naubiya. Thenge khoisu yumda halage. Asumna makoisu mayumda chatkre. Thadoi khoisu yumda change. Yumda na Santos yum yaure. Mahak tumba change. Adubu Santos mahaki mamita Thadoi bu adum uduna tlai. Mang hadasu. Asumna numito haukre. Mathangi numini. Santos Prem khoi dalai. Phone number loge haiduna. Prem khoi gi yum yaure. Prem gu manaupa nauba lerame. Nauba noi da Prem le haubra. Magi ka da le haubane. Santos sange. Santos sanga po ubada Prem. Itao chango sida phamo. Santos changak tu na phame. Santos na Prem da hange. Itao nangbu phone ga tawbro. Canada. As nang su ya he. Ngarang Thadoi khoi naubi khoi gi number lawrak podo. Adudo tawdra haibane. O aidi kaure dana. Kauni ba ado number da hairose. Save toksilage. Prem su number do pirame. Prem phare do ai chatlage ko yumda oina wari do sanajarurage. Itaw ai lehorage. Santos su mayumda chatkre. Santos na naubi da han phone tawrami. Hello. Naubi pai khale. Kana ai Santos ne naubi. O da Santos kaidawramino thabak khara sum loisilamanina. O adudi da Santos thabak to tawjaro. Ai thamage. Hoi thamo. Asumna phone do thamkre. Santos yam harauna Thadoi da amuk call tawrami. Call tawbu pairakte. Amuka su hanna tawi. Handakti phone do paikhale. Thadoi na. Hello. Kana Santos na. Ai Santos ne Thadoi. O da Santos oire. Mani Thadoi. Ado ai kinumta hangena. Hangu kaino. Ado nang sengna de khumuko. Hoi khumge hairo. Thadoi. Nangi khangnaba lebra. Thadoi no ga pakhum pire. Ai gidi kana su khangnaba leiteda. Hauji poki oinadi da Santos ai gi nuksiba kaino khangdre. Aduna kanamta thamdri. Santos na. O adudi yam phare. Ha. Da Santos karibo. Santos na khume. Ibani nuksinarse na haigin toba. Thadoi ikaiduna khumde. Santos na. Yaningdrabo nangisa. Thadoi. Hairaga phone do kakre. Nakalamurum dana. Prem su naubida call tawduna wari sanari. Da Prem noigi lamna kadai dagino. Prem na khume. Akhoi gi di laisang themne. Naubina. Ado da Santos hoigi di. Noigi lampun bro. Akhoi kadum naknare. Do da Prem noi namanaba Jackson dudi kadai dagi khangnage. Prem nare. Madi kana su khangnadabane. Kaige. Moi imungdo yam laire. Mamaga maga ta laibane. Madi matik chadri fau nupi koiroina haibane. Imungi laitabado ubada thabuk adum suba chatpane. Naubina khume. O nungaite bo. Hoi akhoi su nungaite. Asumna wari sanaduna phone do thamnakre. Matamdi leptabana matam kar haukre. Nongma Santos na Prem dai. Itao naubida nang pawai ko hayengse amuta unase na. Akoi ni chatluse ba. Ado aina di hairoge. Thadoi mabani pawadum phongna jarjin. Hoi haijekige. Phani nanai adum yanaba sinjarake. Prem nare. Itao Santos. Ado ai naubi se
kaya hainadeda yam khatpa male madi thadoi gumbasu nate Santosna as nangshu yengko mukta kaidauge hoyeba asumna premna nawbida call tawraga nawbi hayeng Santos ka ega laktoini ngana lake nawbi asumna wase hainaraga phone do thamnakre mathangi numini Santos amadi prem mama da hairamnaga gari macha ama tongduna punna lakminare asum lakpana thadoi khogi lekai yore thadoi ga nawbi ga su punna thokminare aduga makhoi hotel amada changaga punna achapo chaminarme hotel duda makhoi tongan tongana nakal amamda phamne aduga wari sanari Santos thadoi dang thadoi nangde hujik kari honari ke laik tamnibo thadoi pa khumpire tamdre phi sarga imagi mateng oina pangeda class 11 paudang tamaga dum tokre Santos na o yam phaye phi sarido honaba kalido yam pharabane thadoi na hangi ado da Santos de aidi Manipur college ta 3rd semester tamli Santos na makha tare ado thadoi aidi nangse ahanba ubuda yam nungsiba ma phauke thadoi su haiga tumina laikre somda su prem ga nawbiga nakanamada wari sanari da prem aidi wangang base koide dong ngang baneba ado da haujibu kari honari ge isin nauna kaya premna pakhum pire di bengi thabak ama tawe ado inaw pa amaga madi laik tamle ado nawbi nangdi nawbi na khume aisu college tamle aidi thantane asumna wari sanaba lorduna makhoi mayumda hanakre Santos ki imungdi yam nungai yaifaba imungni machin manausu maga mayamba makhaktani nakan amaromdana thadoi inkhalakliba nupi macha ama oijarabasu imungi awabada masu saru yari amaramda Santos madi thadoi ki wakalda khanduna talai thadoi bu mikup khuding uninglami Santos ki mawong aduda mama malana thoiba nangbu kaidaurage nasaga ngamdrabo Santos na khume ima ai kesu tawdeda wa seramlaga Santos imungda changkra ayamba matamda Santos ka prem gadi adum lemine prem ga Santos ka makhoi lampak ta phamnaga wari sanari Santos na premda prem aidi thadoi se yam nungsirure magi imungi awaba amadi chamlaba magi maithongda khangde mase aina yam nungsire imana su aingonda hairabane kaidawragena aina sum mangbado premna ho adudi nayumda pusalodana nupi gibu aidi kaisu kanbide Santos na nangbu nawbido nungsidro karaidagi nungsibano wari sanare wamta haige phangjade sonodo khatna khaliba asumna makoini wari sanarami nongma thadoi ga Santos ka koiba chminarmi garden amada garden du changduna makoini nungsi wari kaya ama sanarami thadoi na da Santos tu asi mafam se phajadra Santos na khume thadoi aigi mitadi atai phajaba kanamta ude aigidi nang khaktani tanja aduda thadoi gi mama subita na call tawre thadoi da thadoi nang bukai de laikene ima se kaithel satpagi matam yaurlene thadoi na khume ima ai lakna batawrage asum na haiduna phone ado thamkre Santos na muk makha tare thadoi aidi nang se yam nungsi inakta gi hendo ningde nang aibu mirai ganu ko aibu luna khanbi ko aidi nang yaudrdi hingbangam lo aigi damang lepiu ko asum na haire thadoina aisu da Santos bu
yam nungsi adubu aidi lairba machane noi mama hoina aise kaisu pamlo Santos na khume adugidi ai leisidi kem khangana numituma asum na hukre somdana naubi mama mapana yam luna tawrame magi pamata yarame adumakna premna naubi bu nuksiba kaya su poktra khansu khalludra premsu Santos kaya pundra maramdi prem mapana bagi gwatida layang bajatki naubi ga su pau phongna dre prem matam khara lerga naubi adumak chen khar mama mapana khanjaba ningjaba pumba kaiki saubadagi naubi dupa memda mama mapan inthoki matam gi khongchati kanasu thingba ngamde matamdi nongmo nongmagi adum haujinki Santos thadoi unaba lame adubu thadoi gi phone di op laikirame Santos angang amaga lakpane thadoi gi phone op to lerabnina oiroi khana yumda halame sum lakpada tangjengda thamchet cha tha kaya ma yolame angang aduna dada thamchet che chaningi asije khara laikise hairaga gai do khame aduga thamchet khara lairi Santos yum yore mayumda thamchet to puduna changbada angang mayam amana kaka ai chu jage kaka ai chu asumna sensele matai magi macha su yaur matai mana Santos sidi karai dage Santos na thadoi ne pirak pa sare itai ma aige khangnaba nupi na pirak pani e kari lam dagi no mingdi kari kauge Santos na kume itai ma tapna ayo baba ta ne ba laita bane walking chat ki bane o ado chaba su phangudre aina hayak pane na hayu kharaga piro na ko hoi itai ma Santos imung janga pothare Santos na prem da call tawrme prem phone paikale hello prem noi baba do kamai tawrage doctor na kari harige kaisu lu boram dreda Santos na o itao ado karam kanda thoklak tuino prem na khume la iba date 5 sida thoklakani asumna makoini phone adu wari sanaramaga phone adu thamkr nakan namarom dana Santos ka thadoiga nongma nongmugi nungsinaba sum henkalai thadoiga Santos ka wari sanari thadoida thamche ler kibi wari Santos na lerame thadoina kume hayeng lao ai ima da haraga lehelamage e ikai jadro thadoina kume ima da haiba bu kaidaroge hoise phare ai hayeng do lawba lage mathangi numini Santos maga hana chaminaba angang du ka punna lai thadoi khogi lekai yore thadoi su atopa mamanabi amaga thoklai makhoi ani ngayak wari sanaba loraga thadoina thamche singdo polythene amada haplaga Santos ta pirame Santos su lawsale aduga haire se thadoi si paisal thadoi kainu sibo haina umun bane ima da haiga aina helak bane thadoi su haina udo lawsale asumna Santos mayumda hankre thadoi su yumda change piram liba haina udo amma khaktani aduga thadoina haina wado khairaga mama ga punna chamine mama nare hey hainu sidi yam hawi ne he karai dagino thadoina khumi ima na bina piram mane mama na makha tare ibe ma nang thabak singse loiselamo ima dukan phawda chatluge hoi ima masigi matung thadoina naubi da nongma call tawrme naubi phone ukhale hello thadoina hai naubi nangdi yam nungai khramale nongmu ta phaw ningsing pirekhidre naubi na kapli tawrga hari thadoi ima ipa na inthoklabi aibu karamna nungai gani makhoi ani hauki bu wari singdo ningsing wari sanajari
Matamna kanaba sungai bide. Prem su mapa naba farduna yumda thole. Prem magi thabak chatpa hore. Somda mu thadoi masa ngamlamde. Mama macha da leijabani. Mama na macha gi seba tawjeri. Santosu thadoi da call tawrami. Thadoi phone do khale. Tapna. Hello. Da Santos. Santos na. Thadoi nang kai dawrage. Thadoi ne khume. Ai isa khara ngamdaba. Santos na. As hidak amta chadrabo. Chaida kitang budi phare. Santos na hare. Adudi ai hojik lake. Nangi chanaba kari no ai khara lerke ko. Hoi lao. Ngai hake matung Santos Thadoi khoi de lai. Thadoi da phol tawrame. Thadoi su phone do khale. Santos na hare. Thadoi ai noi thongal ma pada ler. Nang ngayak ta thologuna. Hoi ai tholake leramo. Thadoi mama da hiram laga thongal da thole. Santos na se hidak su yawbane aduna achapo to pirame. Thadoi nokhe tawraga lawrame. Adu gaire thilaktra su yabadubu. Santos na khume. Ibema nang se yam nungsiye. Aduna ni nangi saktam sidi narasu adum phajaibo. Is aingonde henba yam laibani ko. Santos na ho nangonde henba phajaba thengnerasu nang dawna nungsibadi la aroye. Thadoi wahe du tabada yam harauje. Numituma asumna hawkre. Matam kharagi matungda hiyang tang bo lairambegi lai khurambagi matam yaure. Thadoi bo lai khuramba chatnaba mamanabisingda haunari. Santos na ju thadoi da harame. Thadoi lai khurambado nang chatkadra. Chatladi ibani chapminasi. Thadoi na khume. Chatkane. Ado chapminabati tal. Kaige. Thadoi na hare. Laikai ki dada kakawai su mayam chatpanina nungaitre. Ai chapminabado moina ukhradi ima ga igata lere. Aise koitha thaboina khankineba. Santos na khume. Nang naiba wado yam chome. Nangi wangang nangi chimal dai tholakpa wahai duna takle. Nangse thamo yamna sengba nupini. Aduna ne aina nangbu yam nungshiriba ngaujariba jakjariba che. Asumna bo khoramba numito yaurlame. Thadoi bor lai khoramba chatnaba mamanabisinga haunari. Makhoi manga chale. Mamanabi Sophia gi mabungna pubibane. Thadoi da message ama thare Santos na. Nang lai khurumba chatpagi saktam do yengninge photo kapu ko ngasidi. Thadoi su message halle. Haina. Hiyang thang yore. Yam ganna chatpanina misu yam leremdre. Adune yobaga lai do khurumle. Aduga makhoi hotel amada changduna achapot khara charame. Chaba lorga yumda halame. Thadoi yum hek yobaga Santos ta phone tawrme. Hello da Santos ai hale yum yore. Santos na hare. Ado photo kaphobu natro. Ai khoina chatpado yam ngale aduna mek to sengdena ada kaphodre. Hana kapagi leibane adu hine pirake. Santos na yam saure. Nangdi aina haiba wada karibu yage ha. Aidi nangna habeta yabane. Thadoina Santos bu themjile. Ai aseng mane ine haise. Da Santos ai nangbu thamoi sengna nungsi. Thajadaba tawgana. Santos na adudi nang hojik lai khurmagi dress to amu hongtoga photo do kapo. Aduga igonda piro wa seram laga phone ado phat kak thatki. Thadoi su thamoi sengna nungsiruba kaubana photo do kaple. Aduga samthokle. Thadoina Santos bu yam nusiki. Santos ka thengna khibadagi nusiba masak khangkhibane. Aduna Santos ki asada mag hinglibane. Thadoina Santos ta call tawrga harame. Da Santos photo do samthoe pira age. Nang sangadi amta lao. Lake wa sairaga Santos mamanaba niga loinana. Thadoi ki manakta photo loba lame.
Santosna phone tawduna Thadoi bu kauthe Thadoi su mamanabi maga thuklai Thadoi ni Santos ta todo pirami adu gaire da Santos lambi oibna nungaitre nongma phajana thengnerje mamanaba singda ju Thadoi na harami Santos ko su adu gi matungda mayumda chatkre Thadoi su yumda changi Santos mamanaba singduga Thadoi gi photo do punna yengminari mamanaba kiran hari ba sidi yam phajebo phajanabu uhaude ninga saidi nangdi labak yam phaiko masakse yam phajai haiba nangbo Santos na khume ba Thadoi se yam nungsi yam na su phai chamsu yam chambani ado ma se laib imungi machani mamanaba amanamu hoine ba ma se yengbadasu yam lemi phabasu male hoi phabani ba makhoi asumna hainaramlaga mayum mayumda chanakre Santos amadi Thadoi nongmata wari sanadaba numit yawramde adubu matamgi awanbada Santos ki thamoisu ahongba lakpa horaki unsana kupam miyoibani hongba nai taibang palsu miyoibagi thamoisu matang matamgi matungina ahongba dum lai kari thoklakadaba punna yengminasi Santos ahenba pamlaki Santos na atopa nupi koiba horke Thadoi kasu wari fajana sanadre sanarabasu Thadoi ke asoiba thiriga khatna chainaba toina tawba hore Thadoi su khangi Santos kharadi hongle aiba adubu Thadoi nadi mabu yam nuksije Santos na atopa nupi gari da haplaga koiba chatpado Thadoi pau tarami mina hairakpadagi Thadoi sauningba pendaba nungaitaba sum hele Thadoi na Santos ta call tawrme Santos su bai khale Thadoi yam sauningbadagi hari da Santos nangna atopa nupi ama koire nai koibagasu adum chapmine nai kailamdagino Santos na aduna muk kanana hajil laiba awu mina haire ni aiga nahan chapminabado oiramni adudi imaboki machani asumna hajilame Thadoi di Santos bu yam nuksibani asawbodo khara farami asumna numisi masu hokre miyoibagi thamoi ahongwa naibagum Santos Thadoi gi asoiba ngairaga lairibani Santos na nongma Thadoi da call tawrame Thadoi su phone do khale hello da Santos Santos na hare nang kai de lege yam langi numito Thadoi su Santos ta hairamdana makoi lekai da isai tawi haiduna yengba chatlame Santos na hare aingonda kai swaramdana chatpa nanggi pamda tawrba natro asi haiduna saujinnaraga Thadoi da ngangba chaiba tawrame Thadoi su saure karisu leitaba sigidama aibu mana iral siba haidana asumna Thadoi Santos ta call tawrame pairaktre Thadoi nungaitaba pendaba horukle somdana Santos su Thadoi da nongmadi soidana awaba pige khalaga lairibani somda muk Santos ki mamanaba premna itaw Thadoi bu kari gi sauribano aidi Thadoi se yam chamna nungsi mongsu hajade Santos na as itaw nangna khangdabagini adudi kaigino saurido hairo aingonda Santos na premda asumna wari lirami nongma nupi yamana aingonda call tawrai aisu phone do khale hello kana aini ai haidi kana sibu karilam oibirabano Rebecca na kome ai Rebecca ne Santos na karilam da tawibano Rebecca na haire aidi lamlai da tawjabane o sidi lamlai nati laisang themne o asum haidana makhoi wari sanaba horke Santos ti khangban nate wrong number tari male khana wari tu sanaribani somdadi Thadoi na mabu kayam khange haina yengthoklebani Santos na Rebecca da nungsinabagi wari sum hodore aidi khangnaba leite ado nongma koyake sakhangna se hairami Rebecca na
wari pumba thadoi da tamki. Thadoi Rebecca gi mamangda yam ikaire. Matanda kale. Oh, aina mabu kaya da nuksiba. Aina thajaba thamlisiga. Aduga madi oidaba haijin boiram laba. Thadoi yam saurame. Aduga mahak Santos to call torme. Rebecca ga makhoi sanakiba wari gi maramda wari pumba hairame. Nangdi ai nungsi boiramdra tat oirame. Santos ikai duna haire. Ai imanabagi khalaga sanakibane. Imanabaga khangnahange khana tawkhibane. Thadoi sauningbadagi yam pendana Santos ta ngangba sebe tore. Santos Thadoi da yam haije. Adu Thadoi sauba hemanbadagi nangdi ai nungsiba nate. Thadoi ne sum nganglakpaduda Santos kable makhol thokne he laung. Nang aina fazana haibse thajadre natra. Santos makhol thokna kable. Thadoi su kona da Santos na kapado nungairaktra. Thadoi ne Santos bu themjele. Se kapanova. Santos na khume nang aina haijabada takidraba natro. Thadoi ne hai ai saudreba. Se toba asumna wari legi. Prem na makhatare. Adudi saufam thokte na. Nangbu nuksibagi damak changyeng tawbane. Adu oiresu aina mabu maitiba piba habse. Aiki wasakne. Asumna hairaki Santos. Masigi matung Santos na atopa nupi gari dhaplaga koiba chatpado. Thadoi masamagna ure. Thadoi yam wakhal nungairamde. Mamin magna ubadagi yam kapse. Ningba pumba kaire. Khanjarba pumba tayonare. Mamadi yumda kaya laitabana. Masa nupi ge awabse khanglamde. Kaithel mana masing yonba chatpana yumda su kaya lairamde. Thadoi Santos ta phol torme. Adubu waiting lerame. Hanjin tawri. Adubu sungpai pairaktre. Thadoi upai leitre. Kapsaba natana. Aina lairaba macha oirubana. Mana ahenba thibaniko. Adubu nungsinabada karigi anem awang khairibana. Aini ngasi waribase nungsiba hairubaginiko. Thamoida chakliba maichakse. Ayuki liglana mutatpa ngamloi. Mitki pi masu maningtamna chenthare. Masigi matungda Thadoigi mamanabi ama mapalamda laiktamduna laiki. Mahaksu yumda thoklame. Magi mamanabi Sandhya Thadoiga hana loinode. Adubu Thadoigi awabado Sandhyana urame. Karigino haina maram hanglame. Thadoina mamangda thokiba wari pumba Sandhyada lerame. Sandhyana Oh nangi wari se tabada yam nungaite. Ado hojikti nungaitaba wakhan khaluranu. Aina nangi wakhal nungainaba hotnaradabne. Asumna mahakpu themjinbirame. Sandhyasu waseramlaga mayumda hankra. Thadoi mathanda mayumda laibana mana haukiba wari singado ningsinglei. Cherauba numini Thadoi naubi amadi laikai manau nupi amaga lai khurumba tangjeng chingda chale. Santosu Prem Jackson makhoi hum punna lame. Naubi khoi Santos Prem makhoi mayam lai khurumamda thengnare. Aduga lai su punna khuruminarame. Naubi ga Prem ga nakalamada wari sanari. Santos ka Thadoi ga su nakalamada wari sanari. Ani amadi wangang nade tuminna phamle. Santos na Thadoi da haire. Nangna sandon thinbaje yam pakje. Nasaktuga amuka hena faje. Thadoi su khume. Ta Santos nangna ai nungsibagi haibani. Santos na aidi nangna aisi nungsidraba haija. Thadoi na khume. Nungsiye aidi nangse aigi thawaidagi su hena nungsije. Somdana naubina haire. Da Prem tu ada ngangsingna dance tawise yam nungsidro. Nungsi ado nangdi kaidoraba nangse yam nungsi haige tawgunida.
असुमना मखोय अमुक पुलप फमिन्नदुना वारी सानै संतोषना नाउबिदाई नोय होम फोटो कापके मेमोरी ओइनबा थादोइन खुमे अस तल्लिदा इकाइजे असुमना निंगसिंगलगा मखोल थोंगना थादोय कबले अमुकसु निंगसिंगले नोंगमा नुंथिलमा संतोष लामे जैक्सन के लोइनना थादोयसु अंगांग अमगा थोले थादोइना संतोष पीनबनी हाइदुना टेडी बियर मचा अमा पुरगा लाए संतोष का थादोइगा वारी ngak सानरगा टेडी बियर दो संतोष पिरमे संतोषना ए सिदी याम फजेये अइना नंगोंदा पीगेना लेरकपने गाड़ी मचागी सोदो अदा हाबो इस असुक याम नुंगसिना पीरगा अइना करिगी गाड़ी सोदा हापकदोइबा नुंगसिना थमदोइने असिगुम्बा कयादो थादोइ निंगसिंगलगा हेक हेक कपले संतोष तमु कॉल तौजरमे ममानबा मन पाइरे हेलो कना दा संतोष अमता पाहनबिरो अतोपा सारगा संतोषना हारे नंबर खंगदे मी ओनरमगनी नंबर दो सेव तौदे वा शेयरगा फोन दो कक्थके अमुकसु कॉल हल्लगा तौवे हाइरे आई संतोष नते आरगा हंजन हंजन तौरेसे कईगिनो नमाइदो इकाइबा खंगो असुमना तीना ngangle थादोय कपलगा फरे आई अमुहना तौरा रोगे वा शेयरगा फोन दो थमे अतीब वाइसिंगदो संतोषना मागी ममानबदा इंसिलगा हायलकपने थादोय याम कपसे अइना नुंगसिबा हाइरुबगिनिको अइना ngasi वारिबसे अइना वारिबा चाकलिबा मैचाकसे मासु नोंगमदी सोइतना फंगनिको अइ लाइरम मचाने अदुगा मादी इना खुले अदुबु लाइरबा मचासु थमोय पाले नुंगसिबा मसखंगी मीबु अवाबा पिबदी मागी थमोयदुसु नोंगमदी सोइतना अवाबा खंगलकनिको अदुबु अइना ngasi चाकलिबा मैचाकसे काहिरबा थमोयसे माबु नुंगसिरुबगी इरान ओइरमले